Akashvani Imphal Chitrabhanu Chitrabhanu na pau pazari ahanpada maru oipa pau. Raja Sarkar na fagatkiba lupa koti kuntramapan henbagi mamal oigedaba drugsing Mukhyamantri Nongthombam Birena ngasi mai thadokuna manghankhre. Manipuri hayeng humbudra taruk suba Ganatantra Divas palan thoram pangthoknaba mapung phana sem sare. Numit asiga mari lenana Rajapal Ajay Kumar Vala Mukhyamantri Nongthombam Biren Mantri Singh yauna luchingba kayana yafa paujal pirakli. Mukhyamantri Nongthombam Birena miyoi tereta Raja asida ahanba oina puthokpa mayo electric hand amadi motorized wheelchair ngasi khusinnakhre. Leibak ate mafam singalone na Manipuri ngasi taramanga suba National Voters Day ki thoram pak sana pangthoknakhre amsung Rashtrapati Draupadi Murmu na hairi malengi oina ing asage khal karek libasi miyam puna thengnaminabagi tangai fadabal lei. Raja Sarkar na maya kay badrak ki mayukta sangsilakpa khungsang saruk amo oina Narcotics and Affairs of Borders na tungan-tungan mafam singda chatekiba draft da pagalakiba lupa koti kuntramapan lakh marfudanipan lising humbudramatoy chatu ki mamal oigedaba drug sing Mukhyamantri Nongthombam Birena ngasi mai thadokna manghankre. Kilogram 430 hen may kaba drug may thaduna manghan kiba aduga mari lenena pangthokpa thoram atuda Mukhyamantri na hai Sarkar asigi war on drugs ki saruk oina Manipur police amasung nabna drug ki network kaya thugai khre maduda channel ba miyoy kaya na phagatuna ain gi oiba cherak pikhi masigi sumathakta drug ta laichuraba miyoy ka rehabilitation center singda thamduna lying chathari mahangna hai Sarkar asina war on drugs ki khongthang asi hek hogulakpadigi maike kaya digi singnaba kaya mayang noduna lakli ngasi Raja asida thokliba irang asisu drug yonba amadi popi thabada athingba pirubadagi achogba maram ama oiri Sri Birena makhatan hai Sarkar asina popi thariba singi mathakta drive kaya lepna chathakigani. War on drugs, the government's facing lots of resistance. Adubui koi akiuletana kana sanjali. Praja singi hamoidana hawailiramba. Pari wa drug mayam sibu price chatkene. Mayam reamer mayam amalirambure. Madu pongana bune koina media ki mangda namusu moirangi area da adagi lamrai gi area da matang continuously koi drug singsi than. Ngasi si sidai da koi machinery accelerators lirabulina. Madai da mayam da koi hell hazards pollution kari amama environment the soak na waidana maduge accelerator do the oxy hydrogen from the purga lapani drug addict machines is just reducing like anything hanagi thousands adu da do na tre hoji Leiba sida humbuda truk suba Ganatantra Divas palan hayang pangthoknaba sem saba loire Manipuri su numit ase pangthoknaba mapung phana sem sare mapung ba thoram Raja Sarkar na sindoni Imphal ki kangla da pangthokani thoram aduda Rajapal Ajay Kumar Vala na jati gi machu hongi firal pahengani tungda March Past Period ki salami okani amadi tongan ba police medal sing yentokani thoram asigi marilena na Imphal gi ahamba Manipur Rifles ki period ground pangthokpa thoram da Mukhyamantri Nongthombam Birena March Past contingent amadi saruk yariba sing da thagat wai thangani Tharmasi pakthokpada aso ingam thoktanaba security akanba sesel thorang lokale heng Imphal manungi lambi singda miyamna chacho chasin tawbada ahongba khara legani traffic control police ki SP Pramesh Arambam na hai hengana Ganatantra Divas kamari lenana Imphal shehar gi akoibada lambi chathok chasinda ahongba khara legani Ganatantra Divas ki palan tharungi mangoinena ahongba sing asi miyamna ngakna chetpinana ba mahangna appeal tawri Leiba asigi humbudra manga suba Ganatantra Divas palan numina lakpada Rajapal Ajay Kumar Vala Mukhyamantri Nongthombam Biren Mantri Singh yauna luchingba kayana yafa paujal pirakli Rajapal Ajay Kumar Vala na numit asiga mari lenena piba paujal da hai numit asina lakpada akhoi masel pusina duna leiba asibo hena chakhotpa mapangal leiba amadi santi leiba lamdam am ohena na ba hotna minersi Mang hai varat asi malemgi ate lebak singi marakta science amasung technology lamda mangsil thaba lebak orakli masi leba asigi naha singi thongnatana mai pahanbani Mukhyamantri Nongthombam Birena ma ki paujel da hai miyamna sangbidhana piri bahag sing mamutana khanglaba matamda numit asi pangthokpagi wahan thok legani mang na hai varat ki nagri sing da piri bahag sing asi ate lebak sing da leite masina aikhoi gi ithau amadi daite hena khanganduna leba subu hena masak thol lagani Ain Mantri Thonazam Basanta Kumar Nasu, Humbuda Tarusuba Ganatantra Divas Palan Numina Lakpada Yafa Paujal Pirakli, Paujal Amadasri Basanta Kumar Hai, Lebas the Ganatantra Chananaba Hokiba Asina, Sangbat Sagatpa Amasung Chako Tarangi Tabuxing Pakapada, Lamsing Maira Orduna Lakli, Numit Asina Lakpada Leba Asagi Damakta Togna Pana, Lanting Nakiba Freedom Fighters Sing Amadi, Miyang San Baluchimba Simbuna Honana, Ning Sing Hale. Mahun Mantri Yunam Kamjana Su Humbuda Tarusuba Ganatantra Divas Palan
numita yafa paujal pirakli Manipur ahan bo ino putokpa mayo electric hand amadi motorized wheelchair ngasi Mukhyamantri Nongthombam Birena miyoi tereta kusinakre Composite Center for Skill Development Rehabilitation Empowerment of Persons with Disability Manipur amasung State Commission for Persons with Disability na sinduna CM Secretary ta pangthokiba thorom aduda Mukhyamantri na khutna amada mathok toba ngamdraba miyoi mangada Mayo electric hand amadi miyoi anida motorized wheelchair kusinaki Mayo electric hand puthokliba Locomotive Health Care gi co-founder Athokpam Yogen amasung assistant manager Thongam Leninda makata na ahen puthok na ba puning thaguladuna lupa lakh 30 ge sentang piragani haina Mukhyamantri na thajapa pikhi thorom aduga mari lenena Mukhyamantri na hai miyoi ba amo oina poklabadi minungsi legedabani masimangna sarkar asina hek lakhibadagi raise asida leriba hakchangi phiba mima natraba amadi sotharaba singi damakta tongan ba yaipa thorong scheme kya hokdokli mahangna hai Person with disability when a Manipur still ladies, Milising and Kenny Pan, the Samang and put it identified them. Miyagi, Minungsi, Miyagi service, Adu the Man Karagai, government Chitok Germany, Loina Mukta, Tungmang the way, Loina Mukta the Ubung the Vayado, Butamna Tamna Sahita Teres, I am Bako Votoxela, Aduga, disabled since they always a priority pig. Peter Gasulai, Makata, so priority pibum to it. Other mother social party department, Kara, Hena, project of the initiative, and a lobby, Hajar Punama. Chamane isona semakpoda aduna khoi laibaka tamubani adida kasu wakal handaningai leite akhoi mayam leiri Paugi marak thatna atenba break ama Admission open. UNACO School Excellence in Education. Subnagi lupa lising mga ahan bagi oina thibiraga khongman namadi maitramda aduga lupa lising kun thibiraga Chanung Residential Campus da mingchan bagi khudong chaba si lobi ho. Chairman's Club members singi oina tha ahum gi tuition fee logjeroi. Parent ama khaki angang mari mingchan bada mari suba angang du lem na mahi tambagi khudong chaba pizari. Angang ahum oiraga na ahum suba angang dugi admission amadi tuition fee 50% khaktamak logjagani. UNACO School na konba mafam singi local parents UNACO group ki active loan vendors and farms bankers amadi Manipur lengang na sakangaba media house singi damak admission amadi tuition fee da chada tara discount bijari ngasi mag adom gi anak pa campus ta laktuna tanabiyo akupa marol gi damak aikoi gi website www.unacoschool.in natraga contact 8131070337 tabiriba pawasi Akasvani Imphal degini Varat Sinba Tungna Pangthong Nabugunga si Manipur gi tungan mafam singda su taramanga suwa National Voters Day ki thorom paksa na pangthok na kre Chief Electoral Officer Manipur na sinduna Lamphel Patalebe CEO Office ta Nothing Light Voting I Vote for Sure haiba hiram da pangthok ki ba thorom adu da Manipur gi Chief Secretary Prasan Kumar Director General of Police Rajib Singh amasung Manipur gi Chief Electoral Officer Pradeep Kumar Jha na maru oiba mitung sing oina saruk yaki ngasi gi thorom adu da handak da nongna vote thadaba yaraba miyoi singda election photo identity card amadi ipikusunan bana thorom adu gi mapung oiba saktam oiki loinana chehi cham helaba voters sing bu ikai khamna ba utpada natana National Voters Day gi punna wasak longmina ki amorom da thorom adu ga mari lenana Chief Election of Commission of India gi Chief Election Commissioner Rajiv Kumar na miyam da piba pauzilda Haukiba Lok Sabha Mikhalda ina Manipur Parliamentary Constituency ge returning officer okiba Imphal West ki DC TH Kiran Kumar amadi outer ge returning officer okiba Thobal Zilla ge DC Antem Subas anibu ikai khumna utki Thorum aduga mari lenina Prasan Kumar na hai Bharana ningkha tamlakpa chei humbudra manga mapung phawga luna na hujik phawbada bharki oina vote thadaba yaraba voter koti mafudra 8 lakh ama sure malingi ati leba singa khenaba mikhal pangtok tuna bharatna ganatantra chatpa leba amani haibadu mayek sengna takli mangna hai hoji bharat ki apunba voter koti mafudra 8 oriba asik manungda chehi tarani pandeki na kumapan faw manung leba voter masingna koti kumathoi lakh tare ni Thorum adu da saru yakiba Manipur ki Chief Election Officer Pradeep Kumar Jha National Voters Day na lakpada miyam da ganatantra na piriba adhikar asi mapung phana longna naba apil tawri mangna hai Today, on the occasion of the 15th National Voters Day, last year's Lok Sabha election 2024, we know the situation that the state was passing through. Still, there was not an iota of dot ever that we will not be able to do elections the way we are expected to. We had a large section of displaced population, displaced electors, but we ensured, and that was with the efforts of all our frontline workers, our people in the field, who ensured that anybody who wanted to vote
is not left behind and everybody gets an opportunity to exercise their right to franchise. Numit asige palantor Imphal West, Bisnupur, Kakching, Thobal, Ukrul, Ferrol, Tamenglong, Chandel, Jilas in the Sud District Election Office in Sinduna Pangtoki. Amarom the United College, South East Manipur College, Regional College, Amadi Kumbi College ki NSS Union Sindunangasi College asida National Voters Day ki thoram pangtoki amadi wasak lauki. Uttarakhand yumbu oduna pangthokadaba kuntranit pal suba National Games listing ani kun manga da tongan ba masana taramapanda Manipur gi oina saruk yagadaba sanaru shingbu Mukhyamantri Nongthombam Birena yafa mangol pikre. Manipur Olympic Association amasung Rajya Sarkar gi Youth Affairs and Sports Bibangna Sinduna Mukhyamantri Secretary da pangthokpa thoram amada Social Welfare Mantri Haikam Dingo Siksa Mantri TH Basanta Kumar amasung Power Mantri Thongam Biswajit Charuk Yaki thoram adu da tongan ba masana singda saruk yagadaba sanaroi Jahum Mafudra amadi course yauna official umudra da Mukhyamantri na yafa paujal piki thoram aduga mari lenena Mukhyamantri Nongthombam Biren hai ingkum jalising machama pamafura mapanda Rajya asida kuntra suba National Games pangthokre makata na Rajya asida amukhana pangthokna ba mari lenaba singa tanari Pikraba Manipur se sanaroi singamadi art and culture maroina ani sina prithvi da sakta galai ngasisu tai hiram khudimak tai khoi Olympian ngasi bawda taraga mapan puthokre state government su tawaya bai khoi sanaroi singi puning handadana ba khoi khona bani se Olympian park semdana Olympian mokoi tara nipan mapan dogi mogi murti ga khindana prithvi digi lam koi ba lakpada let them know, let the world know khangsu khangi aduga ekhoi yam chokthok chaningai ne Director of Environment and Climate Change ki mi makhada mahiru singda wetland ni matana mapungphana khangana ba wakhalonda wetland day ga mari lenana college level symposium competition amangasi TS Paul Manipur Women College ta pangthokre Kha Manipur College Kakching da su wetland day gi thoram pangthokhi Akasvani Imphal gi pau tabiri Rashtrapati Draupadi Murmu hairi malengo in ainga sagi khal karekliba asi miyam punna thengna minda bagi tangai fadaba lei leiba sigi humbuda taruk suba ganatantra divas palan gi mangwonena housing haki mamangda Akasvani amadi Doordarshan gi ate channel sing da piba ma ki warolda Rashtrapati na hai malengi thakta Bharat na mission for Lifestyle for Environment Mass Movement amaluchingli masina lanai miyo natraga kangluki oinasu ekoi bida leriba singbu ngak sen ba amadi mangandana thambada mangzal thana thabok tongnuna ba ithil piri mang hai ek per ma ki nam ki campaign makhada uchara kote marfu thaki ashigumba afaba anoba khongtang sing asi makhatana pangtok pagi tangai phadaba lei Rashtrapati na hai एक पेड़ माँ के नाम के संदेश के साथ एक अनूठा अभियान शुरू किया था इस अभियान का 80 करोड़ पौधे लगाने का लक्ष्य समय सीमा से पहले ही पूरा कर लिया गया है विश्व समुदाय ऐसे अभिनव प्रयासों से सीख ले सकते हैं लोग ऐसे प्रयासों को स्वयं के आंदोलन के रूप में अपना सकते हैं Hauzik sana bagi pau Mangsatabam Premananda digi Imphal West District Arm Wrestling Association amasung Imphal East District Arm Wrestling Association na Kontrampan Suba Arm Wrestling Championship lisingani kunmagi team champion amasung team runner oikre Championship asigi junior boys ki kanglupta Imphal East ki Nicholas Thongauzam junior girls ta Bisnupur gi Lanchenbi nupa gi senior kanglupta Imphal West ki Sanjit Kumar amasung nupi gi senior da Imphal West ki Rani Devi na champion of the champion takhi Flag na Mari Suba Master Dr. Moyangthe Manauton Singha and M. Chandrasakhi Devi Memorial Football Championship lisingani kunmarigi champion oikre Chitrabhanu Aroibada maruiba pau amukhana Rajya Sarkar na fagalakhiba lupa kotri kumpa mapan henbagi mamal oigadaba drugs sing Mukhyamantri Nongthombam Birena ngasi mai thadoktuna manghankre Manipur da heng humbudra taruk suba ganatantra divas palan thoram pangthokna ba mapungphana sem sare numit asiga mari lenena Rajyapal Ajay Kumar Vala Mukhyamantri Nongthombam Biren mantri sing yauna luchingba kayana yafa paujal pirakli Mukhyamantri Nongthombam Birena miyoi tareta Rajya sta hanba ona putopa mayo electric hand amadi motorized wheelchair ngasi kusin nakre Leba ke atem mapam singalona na Manipur da sunga si taramanga suba National Voters Day ke thoram paksana pangtok nakre amasung Rashtrapati Draupadi Murmu hairi malengo ina ing asagi kalkarek libasi miyam puna thengna minabagi tangai fadaba lei pau rizeri